Loyalam E-PAO tabi bakutima po hitram susmitana namitangi po pizari aham dapat headline. Center na MG Narega gi mahuta Big Seed Bharat G Ramji haina onthokbada natana funding pattern onthokibasi lairabasi sizaro haibaga chap manai haina ibobina phungdokhre. Manipur da santi laknaba honabada matam changani dialogue khaktana waroshin laknabagi lambi oigani haina RSS na phongdorakli. Petrol phanglaroi haina pakhatnabadagi miyamna oil pump singda queue lepna khre. Center na MG Narega gi mahuta Big Seed Bharat G Ramji haina onthokpada natana funding pattern onthokibasi lairabasing sizaro haibaga chapmanai haina ibobina phongdorakli. Center na hojik lebak shasan tawriba BJP na luchingba NDA government na Congress na luchingba UPA government matamda hodolamba malemda khwaidigi chawa employment guarantee scheme ama oiriba NG Narega gi mahuta Big Bharat G Ramji will lisingani kunmanga haina maming onthokibada natana funding pattern da ahomba kaya thamlakkibasi lebak asigi oina below poverty line makhada leriba lairabasing sigi sizaro haibaga chapmanai NDA government na ngami matagam tawribasi nongmadi miyamna para tambirakhigani haina ngasi MPCC na sinduna Congress bhavan da pangthokiba paugi Meepham amada CLP leaders oiriba former CMO ibobina phongdokhre. Malemge oina khwaidigi chawba employment guarantee scheme asi BJP na luchingba NDA sarkar lakpadagi MG Narega gi mahuta Big Seed Bharat G Ramji bill lisingani kunmanga haina parliament da puthokna pass tawkhibada natana India gi president su masida ayaba pikhrabana ek oina soidana chanaragani MG Narega gi Big Seed Bharat G Ramji haina maming onthokhraba bill asina hanagi MG Narega gi matamda sahi amada numit chamani thabak pirambagi mahuta numit chamaga kunmanga ni thabak pigedabani hariba asidi yamna fai adubu funding pattern na center na jada humpu aduga state na jada nifu puthokadabani hariba asidi Manipur gumba lairba state singdadi madubu thabak oina onthokpada wagani haina su phongdokhi. Manipur da santi laknaba honabada matam changani dialogue khaktana waroshin laknabagi lambi oigani haina RSS na phongdokhre. Kanglup ki irang mayong nariba Manipur da mapung fana santi hanjilaknaba honabada matam changani nakal ani gi marakta wari watai shanaba khaktana warushin purakpa ngamgani haina RSS ki chief Mohan Bhagavat na phongdokhre. Awang nongpoki state singi khongchata state asida laklam khiba RSS ki chief asina makhatana haikibada Manipur da santi laknaba honaba haibasi community singi marakta khangba kanba toina dialogue chathaba amadi amana amabu thajanabagi phibam ama laklaga khaktada oi thokani maduna trabadi lairiba irang asi mapung fana loshina bahonabada matam changani mahakna Manipur da laklam khiba adugi manungda state asigi tongan ba travel leaders sing social organization amasung youth singi representative singa unaduna wari sanaki Manipur da hausa riba law and order gi phibam asi yamna khudong thiningaini adubo hariba khudong thiba sing asi tapna hantharapaga loinana mapong fana normalcy laknaba honabada matam yamna changani maram aduna nakal ani gi marakta wari watai shanaba khaktana athubada santi laknabagi amatangairiba lambi oigani haina su phongdokhi. Petrol phanglaroi haina pakhatnabadagi miyamna oil pump singda queue lepna khre. State asigi tongan Meepham singda leriba oil pump singda khulai paiba singna puba thangma ngamloidaba sel gi demand kaya tawrakliba asigi matangda government ki maikadagi ngasi tang kunithoi dagi horaga tha asigi kunipan phawgi manungda chap chana action ama lakhotrabati matam kaktana oil pump thong hanglon bagi khongjang changsilagani haina Manipur Petroleum Dealers Fraternity government da thamkiba akanba wafam aduna maram oiraga ngasi ayuk anganbadagi hona miyamna petrol phanglaroi haina panic buying da miyamna petrol pump singda thau longnaba queue lepna khre. Manipur Petroleum Dealers Fraternity maikadagi phongdoklibana oil pump singda puba thangmangam loidaba demand kaya tawrakliba asigi matangda haukiba December 10 da Manipur governor da memorandum pistenduna athubada miyeng changnaba taksinkiba laikhrabani. Oil pump singda bom thamjinba yauna pump chalairiba miyushingi punsi amasung lamthumda illegal demand ga mari lenana ngahak laitana akiba pibagi thawong kaya tathariba asida sarkar gi maikadagi hausi phawba effective oiba khongthang amata lakhotpa laite. Petrol pump singda yoliba thawsing asi government na lepa appropriate adudagi henba yade masina dealer singda kham thengna awaba mayoknare. Maram aduna tha asigi kunipan phawbada sarkar gi maikadagi chap chaba khongthang sing lakholaktrabadi mamangda makhoina changsin khiba pam thonglon bagi khongjang adu makhatana chatharagani hari.
ꯄꯥꯎꯒꯤ ꯃꯔꯛ ꯊꯠꯅ Loyalam E-PAO ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯁꯤꯡ ꯍꯦꯟꯒꯠꯍꯟꯕꯗ ꯑꯗꯣꯝꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ. Meiteina buffer zone Thugainaba Hotnei habigi mayukta Torbungda Kuki Singna Wakhat Meepham Chathakhre. Kanglupki irang mayongnariba state asida Meitei Singna ngaihak leitana buffer zone Thugainaba Hotnei haina Indigenous Tribal Leaders Forum gi Meeting Makhada Torbungda Wakhat Meepham Chathakhre. Wakhat Meepham aduda saruk yakiba Singna Kuki Singna genocide chathabagi Thawong lepu Kuki Jo Singna justice demand tawi buffer zone Thugainaba Honaba Thawong yaningde haina thaba placard kaya supaiki. Kongjang aduga mari lenana ITLF ki maikedi phongno kibada Kuki Jo Singna khundariba chingi lam amasung Meitei Singna khundariba valley ani asi khaido liba buffer zone asi nakal animak na ikai khumnagadabani buffer zone asi bu ngaihak leitana Thugainaba honaba si hauji tholiba irang asi hena chawthoknaba amasung khatnaba hoguni buffer zone gi wangmada sakhangdaba mistress Singna bomb plan tokshilamba asina Christmas season asigi peaceful atmosphere da akaba pibida natana miyamda akitu jongba kaya fahole haina penda wafam kaya su phungdoki loinana Christmas festival asi Christian lining chatpasingi oinadi khwaidigi hena chawa amasung senglaba festival ni amaromda tha asigi tara taruki numidangda Kuki Jo Singna namna khundariba Chuchampur rom thangba maikedi Meitei Singna khundariba Bisnupur district ki jaga singda nongmai amasung bomb kapsinure attack chathagibadu irang asi hena pakthok chawthokna bohona bani haina penda basu phongdoki Bom pokhabagi thodokna palel amati akoibida leriba miyamda nongaitaba pokhalle haina UCP na phongdorakli Haukiba December 20 numit nungthel pung 12 minute nifumanga taba matamda Kakching district ki palel ga thangnana leiba Kuki gi khul molnai da thokiba bom pokhabagi thodok aduda ingna chikna leizari ba palel amati masigi akoibida leriba miyamda nongaitaba pokhalle haina United Committee palel UCP gi convener M Zivan na press thadorokpa cherolamana hairi Cherolasena hai haukiba bom pokhabagi thodok aduna ahal laman ason ana nupi angang sing amadi michamiyam gi punsida mipaiba pokhanduna tangdu laitana leibada apan mapire loinana thokriba thodok adubu Meitei singbu lana uhana bohonaribadu laibak thibani asingumba michamiyam da aki akhang pirak liba sing adugi mathakta mari leinaba singna akanbam iyeng changbiyu hairi December 13 tagi na ngarang phawbada lam ekar chatruk yankhai gi mathakta pop tharamba popi Chathakhre Drug amasung mayai kaba nisam arufangna manghanaba security force na changsilaliba khongjang asigi manung chana tha asigi tara taruktagi ngarang December kunmathoi phawba ukrul amasung kangpopi district ki tongan tom phomsingda lam ekar chatruk yankhai rom tharamba popi pambising yanthatuna manghangkhre hari officer source amana haribana hariba matam asigi manungda ukrul district da lam ekar Chongaga Yankai Mapanda Taramba Yamlaba Poppy Sing Yanthaki. Haidiba Poppy Sing asi Litan Police Station in Manung Chenba, Yaulen, Lamlai Chingfei, Shongfel Amasung, Mulam Hill Rain Samadi, Somdar Police Station in Manung Chenba, Jompu, Tainem, Fali Amasung, Jamtai area that Haram Kibani. Operation Aduda Poppy Tab the season above Kampukshang, Marfuni Toy Shuk Mai Taduna Manganki. Taudokshin adugat lamari lenana tongan ba FIR ahum lokhat khibaga lunana makhata ba investigation gi thabak chathari hari Lamdamasida kundaminari ba purup singna amata oina lepminarabadi Kukina Manipur Thugaiba oithokloi haina KH ibom chana phangdokhrei Purup pumbana amata oina lepminarabadi Kukina Manipur Thugainaba oithokloi haina lamlai SG MLA KH ibom chana Kangu Jingjin Khulen Primary School da pangthokiba back to school gi thoram da phangdokhrei Manipur State Rural Livelihood Mission gi makhada Tomthin BTF Kangu Jingjin na sinduna pangthokiba thoram aduda Telau Jana Saizang JP Hanagi member A Zamini Takel JP gi Hanagi Pradhan M Ningthem na jingmana saruk yakhi Tharonga mari lenana ibom chana makhatana haikibada Manipur da hauzik leiriba recognized toraba amadi tawdriba furup sing asina punna hingminaba natana atopa lambida chana ba honaba chumloi Puro amana amagi magi lam machet khaidoknaga to khaibelengak ama semnaba honaba yauribasi micham miyambu apong machine ba honabani oiredaba wafam amada yumpham oiraga irang sagatuna lamdam asi charangna na basilaga mangzagadori basi ekhoi khaktani senmelon da sotharakli basi karana su fagana ba mateng pambirakloi kuina sangna irang leitana ba ekhoi punna thodang lominarasi haiki Security agencies singna coordination pinaduna mapungfana border surveillance athanaba MHA gi secretary na pautak piramlei
Union Ministry of Home Affairs MHA's Border Management Security Rajendra Kumarna ground leriba security agency Singna coordination pinaduna Myanmar amasung Manipur ga tainariba border ningthina surveillance thaba mathau tai haina officers singda paktak piramkhre. Rajendra Kumar tha asigi kun amasung kunmathoida Manipur da laktuna sensitive oiriba Myanmar ga Tainaba Technopol district ta chatuna housing ministry asina paikhaliba border fencing gi thabak sing amadi handakta Indo-Myanmar border da khariba fencing sidok lamba mafam da chatuna inquiry tawkhibaga lunana ngarang district asida deploy toriba security forces singi makok thongba officers singa phaminaduna security surveillance system sing review tawkhi. Awang Wathaki security Meepham aduda Indo-Myanmar border haibadi Technopol district ki More border town da security ki oiba architecture amasung infrastructure sing ningthina yengsin khibaga loinana mafam aduda leiriba frontline border forces sing da chatuna yengsin khi. Paugi marak thatna Loyalam E-PAO tabiriba khudimagna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom sumateng pangbiyu. Arobada marueba pau amuka hana pizari. Center na MZ Narega gi mahuta Big Seed Varat Jiramzi haina onthokpada natana funding pattern onthokibasi lairaba sing sijaro haibaga chapmanai haina ibowina phongdokkhrai. Manipur da santi laknaba honabada matam changkhigani dialogue khaktana warushin laknabagi lambi oigani haina RSS na phongdorakli. Petrol phonglaroi haina pakhanabadagi miyamna oil pump singda queue lepna khrai. Matang asida Loyalam E-PAO na namitangi pau bibil lezari tabiri ba khudimang po amuka hina kurumjari.